Airport Delhi Dagi Purakpa Yungang Yaoba Luggage Humdragamapan Desamna Fari. Haukiba nominini asigi mamangda Bharat ki Prime Minister Narendra Modi na laibak asigi nahasingbu nishadagi lapthoknabagi damak Narsamukta Bharat Abhiyan campaign haudokrabasu Manipuradi madugi kanaba ifangfangdabagum ngasi Imphal International Airport agi Delhi dagi Purakpa foreign liquor Yaoba Luggage Humdragamapan lom Desamna Fagatkri. Manipur lengang na India met foreign liquor sing akaknaba khara legalize tawrabasu mapalam dagi niyam lana airport ki khuthangda Manipur tamna foreign liquor sing naron na pusilakpa sing Desam gi anti drug abuse team na Imphal International Airport dagi fagat pangam khibani Manipur da chahi kuntra hena yu puthokpa yonba amadi sijanabada thamlamba athingba adu akaknaba khara gi oina kumja lising ani ga kunhumdoi gi December thada lengak na komthokhibani hariba lengak na Indian made foreign liquor ki damakta piriba ayaba mafam sing asi Greater Imphal District Headquarters Tourist Sports sing amasung register tawraba famung kundagi tadaba hotel sing dani adubu mahiloshang sing hospital amadi laishang na chingba mafam sing dagi meter chamagi manung fawdadi athingba thamli masigi mathakta Manipur da Indian made foreign liquor sing asigi supply chain amadi standardization na chingba thabak sing asi Manipur State Beverage Corporation Limited na mapum oina yengshilibani adubu matau karamna yamlaba foreign liquor sing asi Imphal tamna naron da pushalakibano haibagi wahang lakpaga loinana foreign liquor sing asi lalonbada mari leinaba airline gi staff kharaga manaraga sendan lambi oina chatharaklabra haibagi chignaba leiri airport ta miyoi amana puba yariba potlamsi amadi kilogram masing akaknaba leiribani adubu niyam lana foreign liquor pusulakliba asidi miyoi amamam luggage mangadagi tadabaga loinana luggage amada liter masing taruk tare lom haptuna purakli yamlaba liquor sing adu nungchilgi pung 12:24 rom tarakpada Desam gi anti drug abuse ki thomi singna akaknaba paw ma fangmadagi Delhi dagi Imphal tamna pairakpa Indigo flight number 6E211 da tonglakhiba passenger kharadagi Desam gi thomi singna foreign liquor sing aduga konana faba ngamkhibani punna miyoi 19 lomna liquor sing adu purakhibani hainasu Desam gi thomi singna pawmi singda phongdokhi Purakli Yungang sing faba gi thabak chatharapa horakpadagi lemhauriba miyoi khara tholakpa ngamdana airport manungda laiki tungda yaoba luggage kuntra gi mathakta singjomai police da lokhatkre hairi amaromda police na thadorakpa cherol gi matung inna Desamna pirakpa pawda yumfam moraga airport police station na nupi taruk nupa mapan punna miyoi 15 Delhi da Imphal Indigo flight ta thunglabaga fagatlaba matungda makhataba ain gi oiba thabak lokhatnaba singjomai police station da khusinakre miyoi 15 asina purakpa luggage humdraga mapan gi manungda tonga brand gi country made Yungang punna bottle chongaga 18 yaurongki hiramasigi matangda police na inquiry ma chatharaba matung Yungang sing adu fagatpaga loinana UP kiba miyoi sing aduna excise department da makhataba ain gi oiba thabak lokhatnaba khusinakre hairi